ꯀꯥꯏꯗꯒꯤ ꯅꯅꯥꯎ ꯑꯩꯒꯤ ꯅꯨꯄꯥꯏ ꯃꯃꯤꯡꯅ ꯔꯣꯃꯦꯟ ꯀꯧꯋꯦꯕ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯊꯥꯗ ꯍꯥꯏꯕꯤꯅꯤꯡꯉꯤ ꯑꯩꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯈꯔ ꯐꯣꯡꯗꯣꯛꯆꯒꯦꯅ ꯐꯣꯟ ꯇꯧꯔꯛꯄ ꯑꯩ ꯅꯨꯄꯥꯗꯣ ꯗꯥꯏꯕꯦꯇꯤꯁ ꯄꯦꯁꯦꯟꯅꯦꯕ ꯉꯁꯤ ꯍꯌꯦꯡ ꯈꯪꯗꯅ ꯃꯥꯁꯦ ꯁꯣꯜꯂ ꯑꯗꯨꯝ ꯂꯩꯕ ꯊꯕꯛ ꯁꯨ ꯉꯝꯗꯕꯒꯤ ꯑꯗ ꯑꯩꯈꯣꯏ ꯀꯦꯟꯗ꯭ꯔꯒꯤ MLAꯅꯦ ꯖꯤꯜꯂꯥ ꯄ꯭ꯔꯙꯥꯟꯅ ꯃꯤꯠꯌꯦꯡ ꯈꯤꯇꯪ ꯆꯪꯕꯤꯔꯗꯤ ꯅꯨꯡꯉꯥꯏꯒꯅꯦꯅ ꯈꯟꯕ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯈꯔ ꯀꯣꯛꯍꯟꯕꯤꯔꯒꯗꯤ ꯌꯨꯝ ꯀꯩꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯌꯨꯝ ꯀꯩ ꯂꯩꯐꯝ ꯆꯥꯐꯝ ꯌꯨꯝ ꯀꯩꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯌꯨꯝ ꯀꯩꯁꯦ ꯅꯣꯡ ꯅꯨꯡꯁꯤꯠ ꯁꯤꯠꯄꯗ ꯃꯤꯒꯤ ꯌꯨꯝꯗ ꯇꯥꯡꯉ ꯂꯩꯔꯦꯕ ꯄꯨꯍꯣ ꯍꯣꯔꯒ ꯂꯥꯡꯁꯨ ꯍꯔꯤꯁꯨ ꯑꯗꯩ ꯑꯩꯒꯤ ꯁꯪꯒꯣꯝꯗ ꯈꯣꯠꯇꯣꯛꯇꯦꯕ ꯑꯗꯨꯒꯤ ꯁꯪꯒꯣꯝ ꯄꯤꯊꯛꯉꯝꯗꯗ ꯆꯟꯗꯣꯟ ꯀꯩꯅꯣ ꯇꯧꯔꯒ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯁꯦ ꯀꯤꯗꯅ ꯌꯨꯝꯁꯦ ꯂꯩꯐꯝ ꯆꯥꯐꯝꯁꯦ ꯈꯪꯗ ꯂꯩꯕ ꯑꯉꯥꯡ ꯑꯗꯒꯤ ꯃꯤꯒꯤ ꯐꯦꯟ ꯊꯨꯝꯁꯨ ꯃꯌꯥꯝ ꯇꯣꯟꯕꯒꯤ ꯍꯤꯡꯒꯣꯜ ꯃꯆꯦꯠ ꯃꯈꯣꯏ ꯂꯩꯕꯤꯁꯦ ꯌꯣꯟꯊꯣꯛꯑꯣ ꯑꯗꯨꯗꯨꯒ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯄꯇꯥ ꯄꯥꯏꯔꯒꯦ ꯈꯣꯠꯂꯒꯦꯅ ꯑꯗꯨꯝ ꯇꯧ ꯂꯩꯌꯦꯕ ꯂꯧꯗꯤ ꯂꯩꯕꯤꯕ꯭ꯔꯣ ꯌꯨꯝꯗ ꯂꯧ ꯎꯅꯕ ꯂꯧ ꯂꯧ ꯎꯅꯕꯁꯨ ꯂꯩꯇꯦ ꯑꯗꯒꯤ ꯏꯃꯥ ꯕꯕꯥꯁꯨ ꯂꯣꯏ ꯁꯤꯈ꯭ꯔꯦ ꯀꯩꯅꯣꯗꯤ ꯑꯉꯥꯡꯗꯤ ꯀꯌꯥꯅꯣ ꯄꯨꯟꯅ ꯂꯩꯕꯤꯔꯤꯁꯦ ꯑꯉꯥꯡ ꯑꯍꯨꯝ ꯑꯉꯥꯡ ꯑꯍꯟꯗꯨꯁꯨ ꯂꯥꯏꯔꯤꯛ ꯇꯝ ꯉꯝꯗ꯭ꯔꯤ ꯅꯥꯈꯨ ꯍꯦꯜꯂꯒ ꯑꯉꯥꯡ ꯑꯍꯨꯝ ꯁꯨꯔꯦ ꯑꯃꯅ ꯊꯥ 2ꯗ ꯉꯥꯏꯔꯤ ꯑꯉꯥꯡꯗꯣ ꯏꯄꯨꯔꯣꯏꯕꯗ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯏꯄꯨꯔꯣꯏꯕꯁꯦ ꯌꯥꯝꯅ ꯑꯉꯥꯡꯅꯤ ꯃꯥꯁꯦ ꯆꯍꯤ 18ꯃꯨꯛ ꯁꯨꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯂꯥꯏꯅꯥ ꯂꯥꯏꯊꯨꯡ ꯐꯠꯇꯕꯅ ꯃꯥꯁꯦ ꯃꯁꯥꯁꯦ ꯌꯥꯝꯅ ꯁꯣꯜꯂꯦꯕ ꯗꯥꯏꯕꯦꯇꯤꯁꯅꯦ ꯏꯟꯁꯨꯂꯤꯟ ꯀꯥꯞꯄ ꯑꯗꯨꯝ ꯂꯦꯡꯗꯅ ꯐꯃꯨꯡꯗ ꯇꯥꯔ ꯑꯗꯨꯝ ꯂꯩꯕ ꯃꯥꯁꯦ ꯏꯟꯁꯨꯂꯤꯟꯁꯤ ꯍꯧꯖꯤꯛꯁꯤ ꯀꯩꯅꯣ ꯃꯥꯒꯤ ꯐꯥꯁꯇꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯆꯥꯛ ꯆꯥꯗ꯭ꯔꯤꯉꯩꯗ ꯃꯥꯒꯤ ꯏꯟꯁꯨꯂꯤꯟꯁꯦ ꯀꯌꯥꯝ ꯀꯩꯅꯣ ꯂꯩꯒꯦ ꯁꯨꯒꯔꯁꯦ ꯀꯌꯥꯝ ꯋꯥꯡꯅ ꯂꯩꯒꯦ ꯃꯥꯒꯤ ꯁꯨꯒꯔꯁꯦ ꯑꯅꯝꯕꯅ 100ꯒꯤ ꯃꯊꯛ ꯑꯗꯨꯝ ꯋꯥꯡꯉꯦꯕ ꯑꯗꯒꯤ ꯍꯦꯜꯂꯒꯅ 200 ꯍꯦꯟꯕ ꯌꯥꯎꯋꯦꯕ ꯍꯦꯛ ꯃꯥꯅ ꯇꯥꯏꯕ ꯇꯥꯔꯀꯥꯟꯗꯅ ꯗꯥꯛꯇꯔꯗ ꯄꯨꯈꯠꯂꯦꯕ ꯀꯩꯅꯣꯗꯤ ꯃꯥꯒꯤ ꯏꯟꯁꯨꯂꯤꯟ ꯀꯥꯞꯄꯤꯁꯦ ꯀꯔꯤꯅꯣ ꯀꯥꯞꯄꯤꯁꯦ ꯂꯦꯟꯇꯁ ꯑꯗꯨ ꯀꯔꯤꯅꯣ ꯀꯔꯝꯕꯅꯣ ꯀꯥꯞꯄꯤꯁꯦ ꯃꯥꯒꯤꯗꯤ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 9ꯗ ꯀꯥꯞꯄꯗꯨꯅ ꯂꯦꯟꯇꯁ ꯀꯧꯋꯦꯕ ꯑꯗꯨꯒꯤ ꯃꯁꯤꯡ ꯂꯦꯟꯇꯁꯇꯣ ꯍꯥꯟꯅ ꯃꯥ 10 ꯀꯥꯞꯄꯝꯃꯦꯕ ꯑꯗꯩ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯂꯩꯕ ꯉꯝꯃꯛꯇ꯭ꯔꯕꯅꯤꯅ ꯗꯣꯔ ꯍꯟꯊꯔꯒ 60ꯇ ꯑꯗꯨꯝ ꯀꯥꯞꯄꯦꯕ ꯑꯗꯨꯗꯨꯒ ꯃꯥꯏ ꯆꯥꯛ ꯆꯥꯔꯝꯗꯥꯏꯗ ꯀꯥꯞꯄꯤꯁꯤꯅ ꯏꯁꯇꯥꯄꯤꯠ ꯀꯧꯋꯦꯕ ꯁꯤꯁꯤꯅ ꯅꯣꯡꯃꯗ 4रक ꯀꯥꯞꯄꯦꯕ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯔꯝꯗꯥꯏꯗ ꯑꯃ ꯀꯥꯞꯄꯦ ꯑꯗꯒꯤ ꯆꯥꯛ ꯆꯥꯔꯝꯗꯥꯏꯗ ꯑꯃ ꯀꯥꯞꯄꯦ ꯑꯗꯩ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯗ ꯑꯃ ꯀꯥꯞꯄꯦ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛ ꯆꯥꯔꯝꯗꯥꯏꯗ ꯑꯃ ꯀꯥꯞꯄꯦ ꯀꯛꯆꯤꯡꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇ꯭ꯋꯦꯟꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕꯤꯕ ꯀꯛꯆꯤꯡ ꯏꯔꯦꯡꯕꯟꯗ ꯂꯩꯕ ꯀꯣꯟꯁꯇꯤꯇ꯭ꯋꯦꯟꯁꯤ ꯚꯣꯠꯁꯦ ꯀꯛꯆꯤꯡꯒ ꯄꯨꯜꯂꯤꯅꯦꯕꯀꯣ AYꯒꯤ ꯀꯥꯔꯗ ꯄꯥꯏꯕꯤꯕ꯭ꯔꯣ ꯄꯥꯏꯗꯦ ꯍꯥꯎꯁꯤꯡ ꯐꯣꯔ ꯑꯣꯜꯒꯤ ꯍꯥꯏꯇꯥꯔꯦ ꯌꯨꯝ ꯁꯥꯕꯒꯤ ꯀꯩꯅꯣꯗ ꯂꯤꯁ ꯊꯣꯛꯄ ꯌꯨꯝ 113 ꯊꯣꯛꯄꯗꯣ ꯑꯗꯣꯝꯒꯤ ꯌꯨꯝꯗꯨ ꯃꯤꯡ ꯄꯤꯈꯠꯈꯤꯕ ꯂꯩꯕ꯭ꯔꯣ ꯂꯩꯇꯦ ꯃꯦꯝꯕꯔꯅ ꯄ꯭ꯔꯙꯥꯟꯅ ꯖꯤꯂꯥ ꯄꯔꯤꯁꯗꯅ ꯀꯔꯤꯝꯇ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯨꯕ ꯃꯈꯣꯏꯗ ꯋꯥꯀꯠꯂꯨꯕ ꯂꯩꯕꯤꯕ꯭ꯔꯣ ꯑꯩꯁꯦ ꯃꯃꯥꯡ ꯈꯛꯇ ꯃꯔꯤ ꯂꯩꯅꯕꯗꯗꯤ ꯋꯥꯀꯠꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯝꯇ ꯀꯩꯅꯣ ꯂꯩꯕꯗꯤ ꯂꯩꯇ꯭ꯔꯤ ꯑꯗꯣ ꯀꯩꯅꯣꯗꯤ ꯑꯩꯈꯣꯏꯒꯤ CMHT ꯀꯥꯔꯗꯇꯤ ꯍꯧꯖꯤꯛ CMHT ꯀꯥꯔꯗꯄꯨ ꯄꯥꯏꯕꯤꯕ꯭ꯔꯣ ꯑꯗꯨꯕꯨꯗꯤ ꯑꯩ ꯔꯤꯝꯁꯇ ꯀꯥꯔꯗ ꯑꯃꯗꯤ ꯑꯩ ꯍꯟꯗꯛꯁꯦ ꯊꯥꯔꯒ ꯄꯥꯏꯈ꯭ꯔꯦꯕ ꯑꯍꯥꯟꯕꯗꯗꯤ ꯏꯁꯥꯏꯗ ꯅꯥꯏꯅ ꯌꯦꯡꯕꯗ ꯍꯣꯏꯅ ꯇꯨꯝꯈ꯭ꯔꯦꯕ ꯑꯩꯒꯤ ꯀꯣꯜ ꯂꯩꯔꯝꯕꯁꯨ ꯌꯣꯟꯊꯣꯛꯈ꯭ꯔꯦ ꯐꯤ ꯁꯥꯕꯒꯤ ꯀꯣꯟꯁꯨ ꯌꯣꯟꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯑꯩꯒꯤ ꯐꯤ ꯁꯥꯔꯝꯃꯦꯕ ꯐꯤ ꯁꯥꯕꯒꯤ ꯀꯣꯟꯁꯨ ꯍꯣꯏ ꯌꯣꯟꯊꯣꯛꯑ ꯃꯥ ꯂꯥꯏꯌꯦꯡꯕꯅꯦꯕ ꯍꯧꯖꯤꯛꯇꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦꯕ ꯌꯨꯝꯁꯤꯗ ꯍꯧꯖꯤꯛꯁꯨ ꯂꯩꯀꯥꯏꯗꯒꯤ ꯆꯦꯡ ꯆꯥꯛ ꯀꯂꯞꯀꯨꯝꯕꯅ ꯌꯦꯜꯂꯛꯄ ꯑꯗꯒꯤ ꯑꯣꯛꯇꯣ ꯊꯧꯕ ꯀꯥꯡꯕꯨ ꯕꯣꯟ ꯊꯥꯅꯕ ꯀꯥꯡꯕꯨ ꯃꯣꯏꯅ ꯌꯦꯜꯂꯛꯄ ꯈꯔꯗꯨꯅꯦꯕ ꯆꯥꯔꯒ ꯑꯗꯨꯁꯨ ꯆꯦꯡꯗꯣ ꯇꯥꯏꯔ ꯑꯩ ꯅꯨꯄꯥꯒꯤ ꯍꯤꯗꯥꯛ ꯒꯨꯂꯤ ꯑꯩꯅ ꯁꯨꯝ ꯃꯦꯟꯕꯗ ꯑꯉꯥꯡꯁꯨ ꯈꯣꯝ ꯊꯣꯛꯇꯕꯅꯤꯅ ꯑꯩ ꯋꯥꯔꯦꯕ ꯊꯕꯛ ꯁꯨꯐꯝ ꯈꯪꯗꯗꯅ ꯑꯩꯁꯦ ꯑꯗꯨꯝ ꯀꯞꯄꯩ ꯁꯔꯨꯛꯇꯣ ꯑꯣꯏꯔꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯁꯤ ꯌꯨꯝꯗ ꯏꯅꯦꯝꯕꯣꯛ ꯏꯀꯨꯕꯣꯛ ꯑꯗꯩ ꯃꯆꯤꯟ ꯃꯅꯥꯎ ꯑꯗꯩ ꯄꯣꯛꯃꯤꯟꯅꯕ ꯑꯇꯩ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯕꯣ ꯑꯩꯈꯣꯏꯒꯤ ꯏꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯑꯩꯈꯣꯏ ꯏꯗꯣꯝꯆꯥ ꯑꯃ ꯂꯩꯕ ꯑꯗꯨ ꯍꯣꯏꯁꯨ ꯀꯥ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯗꯤ ꯆꯤꯡꯗꯦ ꯃꯣꯏꯅ ꯑꯩ ꯑꯉꯥꯡ ꯄꯣꯛꯄꯗꯒꯤ ꯑꯩ ꯊꯕꯛ ꯁꯨ ꯉꯝꯗ꯭ꯔꯕꯅꯤ나 ꯃꯣꯏꯅ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯨ ꯃꯣꯏꯅ ꯑꯗꯨꯝ ꯍꯨꯜꯂꯤꯅꯦꯕ ꯑꯗꯩ ꯑꯩꯅ ꯃꯣꯏꯗ ꯅꯝꯁꯤꯟꯕꯁꯨ ꯉꯝꯗ꯭ꯔꯦ ꯃꯣꯏꯁꯨ ꯁꯨꯔ ꯆꯥꯕꯅꯦꯕ ꯀꯥ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯁꯤꯡꯗꯤ ꯑꯗꯨꯝ ꯅꯪꯉꯦꯕ ꯃꯣꯏꯁꯨ ꯑꯩꯅ ꯇꯥꯔ ꯂꯩꯊꯣꯛꯈ꯭ꯔꯕꯅꯤꯅ ꯃꯣꯏꯁꯨ ꯇꯉꯥꯏ ꯐꯗꯕꯩ ꯃꯣꯏꯁꯨ ꯀꯩꯅꯣ ꯇꯧꯔꯒ ꯁꯤꯜꯂꯤꯅꯦ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯁꯥꯔ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯗꯣ ꯍꯥꯔꯠ ꯑꯣꯏꯗꯣꯏꯔꯣ ꯈꯪꯗꯦ ꯑꯗꯨꯝ ꯋꯥꯟꯊꯔꯒ ꯑꯗꯨꯝ ꯂꯩꯔꯦꯕ ꯍꯧꯖꯤꯛꯁꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯕ ꯆꯍꯤ ꯃꯥꯁꯦ 1.5 ꯈꯔꯗꯤ ꯍꯦꯜꯂꯦ 2ꯗꯤ ꯁꯨꯗ꯭ꯔꯤꯕ 1.5ꯗꯤ ꯈꯔꯗꯤ ꯍꯦꯜꯂꯦꯕ ꯑꯉꯥꯡ ꯃꯆꯥꯁꯦ ꯑꯗꯨꯝ ꯋꯥꯟꯊꯔ ꯂꯩꯕ ꯍꯥꯏꯔꯝꯕꯗꯩ ꯑꯗꯨꯝ ꯋꯥꯟꯊꯔ ꯇꯥ ꯂꯩꯈ꯭ꯔꯦ ꯃꯀꯣꯛꯇ
ꯁꯣꯔ ꯀꯥꯝꯅꯔꯀꯥꯟꯗ ꯀꯣꯟꯊꯪꯗ ꯑꯗꯨꯝ ꯁꯣꯔꯁꯦ ꯈꯔ ꯍꯟꯊꯔꯛꯑ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ ꯑꯗꯨꯝ ꯋꯥꯟꯊꯕꯅ ꯃꯇꯝꯗ ꯑꯗꯩ ꯑꯩꯅꯁꯨ ꯑꯉꯥꯡꯁꯦ ꯗꯥꯛꯇꯔꯗ ꯂꯥꯏꯌꯦꯡꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯏꯆꯥꯁꯦ ꯑꯩꯅ ꯂꯩꯇꯕꯒꯤ ꯑꯉꯥꯡꯁꯦ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯃꯄꯨꯟꯁꯤ ꯂꯦꯟꯈꯤꯗꯣꯔꯦꯅ ꯈꯟꯕꯗ ꯑꯩꯁꯨ ꯑꯗꯨꯝ ꯀꯞꯄꯕꯅꯦꯕ ꯃꯔꯤ ꯂꯩꯅꯕ ꯀꯟꯁꯔꯟꯁꯤꯡ ꯍꯥꯏꯇꯥꯔꯦ ꯁꯣꯏꯗꯅ ꯈꯔ ꯌꯦꯡꯁꯤꯟꯕꯤꯕ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯏꯔꯦꯡꯕꯟ ꯍꯥꯏꯕꯁꯤ ꯀꯛꯆꯤꯡꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯗꯨꯒ ꯃꯁꯤ ꯃꯔꯤ ꯂꯩꯅꯕ ꯀꯟꯁꯔꯟꯁꯤꯡꯅ ꯁꯣꯏꯗꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯕ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯈꯔ ꯑꯋꯥ ꯑꯅꯥꯗ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯨꯗ ꯌꯨꯝꯁꯤꯃ ꯅꯝꯕꯔ 1 ꯌꯨꯝꯁꯤꯃ ꯂꯩꯐꯝ ꯂꯩꯇ꯭ꯔꯦ ꯃꯤꯒꯤꯗ ꯁꯩꯗꯥꯡꯉ ꯂꯩꯔꯦ ꯍꯥꯏꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯤ AYAꯒꯤ ꯀꯥꯔꯗ ꯐꯪꯗ꯭ꯔꯦ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯔꯤꯕ ꯅꯨꯄꯥ ꯍꯥꯏꯇꯥꯔꯦ ꯌꯨꯝꯒꯤ ꯁꯤ ꯗꯥꯏꯕꯦꯇꯤꯛ ꯄꯦꯁꯦꯟ ꯑꯣꯏꯕꯅ ꯗꯥꯏꯕꯦꯇꯤꯁꯀꯤ ꯄꯦꯁꯦꯟ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯟꯁꯨꯂꯤꯟ ꯗꯤꯄꯦꯟꯗꯦꯟꯁ ꯑꯣꯏꯔꯒ ꯂꯩꯔꯦ ꯊꯕꯛ ꯁꯨꯕ ꯉꯝꯗ꯭ꯔꯦ ꯆꯍꯤꯗꯤ 23 ꯃꯨꯛꯇ ꯉꯥꯏꯔꯦ ꯍꯥꯏꯔꯦ ꯑꯗꯨꯒ ꯏꯃꯨꯡ ꯃꯅꯨꯡꯗꯁꯨ ꯑꯉꯥꯡ ꯍꯥꯔꯠꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯑꯃ ꯂꯩꯔꯦ ꯆꯥꯅꯤꯡꯉꯥꯏ ꯁꯣꯟꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯈꯔ ꯐꯪꯕ ꯌꯥꯕ ꯈꯨꯗꯣꯡꯆꯥꯕ ꯀꯔꯤ ꯀꯔꯤꯁꯤꯡ ꯄꯤꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯗ ꯍꯥꯏꯕꯤꯔꯛꯄ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯌꯦꯡꯁꯤꯟꯕꯤꯕ ꯑꯣꯏꯁꯅꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃ ꯃꯗꯨ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯔꯤ ꯑꯋꯥꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯅꯤꯡꯕ ꯑꯗꯨꯒ ꯃꯇꯦꯡ ꯄꯥꯡꯕꯤꯔꯕ ꯑꯗꯨꯒ ꯄꯥꯡꯕꯤꯔꯤꯕꯁꯤꯡ ꯑꯗꯨꯒ ꯀꯟꯁꯔꯟ ꯃꯔꯤ ꯂꯩꯅꯕ ꯃꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯀꯦꯟꯗ꯭ꯔꯗꯨꯗ ꯂꯩꯔꯤꯕ ꯃꯔꯤ ꯂꯩꯅꯕꯁꯤꯡ ꯍꯥꯏꯇꯥꯔꯦ ꯏꯚꯟ ꯍꯦꯛ ꯃꯦꯝꯕꯔ ꯄ꯭ꯔꯙꯥꯟ ꯖꯤꯂꯥ ꯄꯔꯤꯁꯠ MLA ꯂꯣꯏꯅꯃꯛ ꯀꯥꯎꯟꯁꯤꯂꯔꯁꯤꯡꯗꯣ ꯑꯗꯩ ꯀꯔꯥꯏꯗ ꯑꯩꯈꯣꯏ ꯂꯝꯗꯝꯗ ꯑꯋꯥꯕ ꯂꯩꯔꯤꯅ ꯊꯤꯗꯅꯕꯨꯗꯤ ꯆꯠꯄꯣꯟꯇꯦ ꯑꯗꯨꯕꯨ ꯍꯣꯏ ꯎꯍꯧꯗꯕ ꯈꯪꯍꯧꯗꯕ ꯌꯥꯎꯔꯒꯁꯨ ꯁꯤꯒꯨꯝꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯣꯝꯁꯤꯜꯂꯒ ꯍꯥꯏꯇꯥꯔꯦ ꯏꯚꯟ DCꯒꯤ ꯈꯨꯠꯊꯥꯡꯗꯕꯨ ꯍꯥꯏꯇꯥꯔꯦ ꯑꯁꯨꯛ ꯌꯥꯝꯅ ꯂꯥꯏꯔꯕ ꯑꯃ ꯑꯩꯒꯤ DC ꯑꯃꯅ ꯂꯩꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯒꯤ ꯃꯥꯒꯤ ꯐꯦꯃꯤꯂꯤꯗꯨꯗ ꯄꯤꯕ ꯌꯥꯕ ꯀꯔꯤ ꯂꯩꯒꯦ ꯀꯥꯏꯅ ꯍꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯁꯤꯒꯨꯝꯕ ꯌꯨꯝ ꯂꯩꯇ꯭ꯔꯕ ꯃꯁꯥꯒꯤ ꯌꯨꯝꯗꯨꯒꯤ ꯃꯈꯥꯗ ꯂꯩꯕ ꯉꯝꯗ꯭ꯔꯕ ꯁꯤꯒꯨꯝꯕ ꯌꯨꯝ ꯁꯥꯗꯅ ꯀꯔꯥꯏ ꯁꯥꯗꯣꯏꯅꯣ ꯑꯗꯨꯅ ꯈꯨꯗꯝ ꯆꯥꯡꯗꯝ ꯁꯤꯗ ꯂꯩꯔꯕꯅꯤ ꯁꯣ ꯏꯁꯣꯔꯅ ꯁꯣꯏꯗꯅ ꯊꯧꯖꯥꯟꯒꯅꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯃꯇꯦꯡ ꯄꯥꯡꯕ ꯃꯇꯝꯗ ꯊꯥꯒꯠꯆꯔꯤ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯇꯥꯃꯣ ꯑꯩꯁꯨ ꯌꯥꯝꯅ ꯁꯨꯝ ꯃꯇꯦꯡ ꯄꯥꯡꯅꯕꯁꯦ ꯑꯩꯁꯨ ꯂꯩꯕꯨꯗꯤ ꯂꯩꯇꯦ ꯑꯗꯣ ꯍꯧꯖꯤꯛ ꯌꯦꯡꯕꯟꯗꯒꯤ ꯏꯅꯥꯎ ꯑꯃꯅ ꯍꯥꯏꯕꯤꯔꯛꯄꯗꯣ ꯑꯗꯣ ꯑꯩꯁꯨ ꯑꯉꯝꯕ ꯃꯇꯦꯡꯈꯔ ꯄꯥꯡꯖꯒꯦ ꯁꯤ ꯍꯥꯏꯖꯒꯦ ꯇꯧꯕꯅꯤ ꯊꯥꯒꯠꯆꯔꯤ ꯁꯟꯗ꯭ꯌꯥ ꯃꯃꯥꯡꯗꯁꯨ ꯁꯟꯗ꯭ꯌꯥ ꯌꯥꯝꯕ ꯌꯥꯝꯗꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤ ꯑꯇꯩꯒꯤ ꯊꯧꯔꯝꯗ ꯍꯥꯏꯇꯥꯔꯦ ꯔꯦꯗꯤꯑꯣ ꯇꯥꯕꯤꯕ ꯃꯣꯏꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯤ ꯑꯃꯒꯤ ꯃꯥꯒꯤ ꯑꯩꯈꯣꯏꯅ ꯌꯥꯝꯕ ꯌꯥꯝꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯅ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯁꯔꯨꯛ ꯑꯃꯗꯒꯤ ꯍꯥꯏꯇꯥꯔꯦ ꯆꯦꯡ ꯈꯨꯌꯥ ꯑꯃ ꯍꯥꯏꯇꯥꯔꯦ ꯑꯣꯟꯊꯣꯛꯑꯒ ꯃꯇꯦꯡ ꯄꯥꯡꯅꯔꯗꯤ ꯃꯤ ꯑꯃꯅ ꯃꯇꯦꯡ ꯄꯥꯡꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯂꯣꯏ ꯈꯨꯠ ꯁꯝꯅꯔꯀꯥꯟꯗ ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯈꯔ hingminabadi loina yaba ngaktan aduga Diamond Radio gi oina haitare tabiriba mayamgi yam chawthokchaningai oibase adu sigumba mateng lakpa matamda mateng yam pangbi imong yamna mateng pangre aduga tabiriba mayam punamon haitare ngam sumaina mateng pangdana hojiksu akoigi leikidraba ama radio sida tabiramba tomagi haitare magi mateng pangnaba sen khara khaijaba hojik loisile athuba matamda chanaba inga singarang se namid humni marini sina dana leibadagi chatpa ngamdabane aduga sisu chatnaba honari aduga thagachari sandhya madugidama khaibirak pasigidama yamba yamdaba mathangi kolar madam khudong chaba pijage